Michael Lamjathangi Punsida Singnarakpasing action Lounaba Associationna Taksillakli Pawasi Pandam Pausiedagi Lokhatchavane Thadou Purupki Luchingba Mawediba Michael Lamjathangi attack Thaduna Mahaki Punsida Singnarakhiba Miyoising Paduna Makoigi Matakta Sabsaba Sairak Piduna Miyamda Chumba Wayel Fangangadavani Haina Thadou Student Association Associationna Mari Lainabasing the Taksillakli Associationna Thadorokpa Cherolamada Thadou Student Association General Headquarter Ge President Michael Lamjathangi Haukip amasung mahaki imung manunggi mathakta mamang sahi 2023 gi May 3 sahi asagi August 15 amadi August kuki militants na hana bahona rakhiba yumda nongmai kaya kapsilakhiba amadi yum mai thabagi thabak singda chenaba miyoi sing ngasi fawba phaduna matik saba logi oiba thabak sing laukhatpa ngamdaba lainga ki thawongbu kanna yaningdaba phongdokpaga loinana thawdoksing asigi mari lainaba case state laingakna National Investigation Agency NIA da sinagadavani haina su Taksillakli cherol sina hai Manipur gi yellow phurup ama oidiba Thadou community na ngasi fawba masagi culture amadi saktam ngakna chatpaga loinana lamdam asida santi hanjilaknaba thabak sing tawduna lakle adubu Thadou phurup ki miyoida toine attack satharakpa sina lamdam asigi yellow phurup singi apunbagi saktambu thugaina bahonari haiba mayek sengle Michael Lamjathangi yum mai thakiba thogdoka mari lainana Chief Minister Nongthongbam Birenna sahi asigi August 16 chenaba miyoising faduna makhoigi mathakta logi oiba chapchaba action logani haina wasakhibane adubu ngasi fawba thogdok asigi matangda chenaba sing fabagi wafamdi leitre asigumba lainga ki haidokiba wafam ngaktaba thawong asina lamdamsida santi purakna bohonariba yellow phurup singi luchingba amade imung manungda ki tujungba pokhalle amadi lamdam asigi law and order mapung fana fail oibaga loinana kuki militant natraga kuki supremacist group sing na saugatpa protester sing na sathaba hingsa gi thawong sing laksinba ngamdre haina su phongdorokle loinana Thadou community na aranba tawba singda kaidongaida ngakpi roi amadi achumbagi damak hanba leitana thengnagane matung tarakpada thorakpa aphapatta Associationna daita puroi haina su phongdorokle Jiribamgi saijang village da saramba kuki gi bunker kaya thugai khre Pawasi Kangla Pawse dagi Lokhatchavane Jiribam District Headquarter dagi Irap Laptana Leiba Saijang Village Jetty Road Saramba Kuki Khulai Paibasingi bunker kaya ngarang security force na thugai khre masigi matangda press na phangba pawgi matungin na Jetty Road fauduna Saijang tamna chaliba lambi asigi nakalda Kuki Khulai Paibasing na bunker sarga laisan khibadagi Mitay Singh Bekra Maikay dagi maning tamna chatpangamdana lairakibane masigi mathakta Kuki Khulai Paibasing na chingthaktagi Mongbung Maitai Khulda Nongmai amadi bom yauna tatana lan kai hoduna leirivane oirakliba phibam asida miyamna sathok chasin tawbada mayoknariba khudong chadaba kaya sing asigi yenglaga Jiribam District ki SP KS Robinson na kuntraga mapan suba Assam Rifles ki commandant ga pau phauna duna bunker asi ngarang ayuk thugai khibani haire miron bi nupi ama operation tawduna angang unaraba matung kidney animak fail oiramle pawasi Kangla Pawse dagi Lokhatchavane Mamang thagi taraga marida Thobal Mela ground da leiba Pima hospital do operation tawduna angang unakhibi Wangbal dagi miron binupi ama angang unaraba matung phibam ka hena soksilakpadagi Jenims da aruba phibam da laikana khre thawdok adu Pima healthcare gi doctor na section davadagi anabagi phibam asi yona soksin khibani haina imung manung amade laikai gi miyoising na phongdok khre angang unaraba matung ka hena phibam sokpadagi Jenims da laikana ribi nupi adugi maming Kaidongbam Nagesor kawe Wangbal maning laikai dagi ne thawdok asigi matangda Wangbal da leiba ima swaibi sanglen da miyam gi oiba mifam ama pangthoklaba matung pawgi mifam ama pangthokre pawgi mifam adu da saruk yakhibi Purnima gi apokpe Thambal sanana hai Purnima haukiba August 10 gi ayukta angang unanna bagi damak Pima healthcare da pukhatkibani amadi numit adumakta da mahak operation tawduna angang ama unakhe Purnima angang unadringai gi mamangda tha khudingi check chatuna Masada anaba mata leitaba amadi pumnamak check tawraba matungda mahak check tawduna mahak angang unakhibane adubu angang unaraba matung numit adugi nungthil pung 3 lom tarakpada Purnima ising chatpa lepkhiba amadi masaka hena nungairaktabadagi rasta satuna yenglubada kidney animak fail oiramkhibane masi doctor da complaint tawrabasu doctor na karisu tawroi haina nachungdana leithokhe masi doctor na section dabadagi thokpane tangkun phawbagi manungda healthcare asigi mathakta mijeng changdrabade akan be action laukhatlaga nei namfuda lon khongbatpagi khongthang asina pamdaba thogdok kaya thorakpa yai MMTU pawasi Kanglai Paki Maira Pawse dagi Lokhatchavane
lamdam asida chathariba lan asina maram oiduna senmitlonda khamthengna saitheng phangliba matam asida lamdam asigi masana masabu thabak pijariba naharol singna hingnabagi ni haiduna lainga ki department bank singda loan lawruba singidamak haujik singdaba yade yum ingkhol matlagani haiduna akanba thabak kaya lawkhalagle maduna nampuda loan khongbatpagi khongthang asina pamdaba thogdo kaya thorokpa yai haina mitai maitai tribe union MMTU की ऑर्गेनाइजेशन सेक्रेटरी तखेलंबम परिजात सिंगाना खुयेक पीदुना प्रेस थादोरकपा चेरोल अमना हाइरे चेरोल असिना हाई लैंगांगना लोन सिंगनबगी मतम सही अमा लाउथोख्रबसु मरी लेनबा बैंक सिंगना मवा लौरमदबगी फिबमदा लैरे लैबाकी हौजिक ओइरिबा फिबम असिदा कनागुम्बा बैंक अथॉरिटी अमतना लोनी सिंगदगी लोन खोंगटपा अमदि युमकै लनथुम मतपगी सथरिबा खोंथांग खुदिंगमक खुदक्तगी हंदो उहाइना MMTU ना फोंदोरकले लोइनना ममांग सहीगी मे अहुमदगी सथरगलिबा लालना मरम ओइदुना लोन लौदुना चलाइरंबा इंडस्ट्री फैक्टरी अमदि एग्रीकल्चर की थबक थौरमसिंगदा चाउना मांगता थोखिबगा लोइनना चप लेप्तुना कांखोंग चाइरकले मसिगी मथक्ता सही असिदा थंगना थंगना अचौबा इसिंग इचाव अनिरक थोकपगा लोइनना लमदम मसिगी ललोल इतिकी थबकसु चप लेपखे ओइरिबा लैंगा की सेनमिलोन की फिबम असिदा मियाम अमदि सेक्शन कयादगी लोन अमदि इनकम टैक्स कोकपिननबा इंडिया अमदि मणिपुर लैंगाकता हाइजकी अदुबो अवाब तारीब मियाम असिगी ताबीफम थोकपा वाकत अमा फाउबा ताबीदे मसिगी ओना तैनबदा लोन अमदि टैक्स कोमथोकपगी खोंथांग हेन दुम कनसिलगली हाइरे चेरोल असिना हाई ओइरिबा फिबम असिदि अहानबा अमसुंग अनिसुबा लंजावगी मतमदा ब्रिटिशना मखोइगी लोइलम लैबाकसिंगदगी नमदुना टैक्स हेन खोमगटपगी खोंथांग अदुगा चप मानबा मवोंग अदुनै एग्रीकल्चर न मपुंग ओइबा सेनमिलोन की सेक्टर असि हौखिबा चही 2023 गी मे दगी जुलाई 2023 फाउबदा लौ हेक्टर लिसिंग 10 रोम लौ उबा याखिदे चिंखोंग सिंगयादा तौरंबा हॉर्टिकल्चर अमदि लबुकसिंगदा फिशरी की मफम पुमनमक बफर जोन ओइना थमजिनखे असिगुम्बा मतम असिदा कदाइदगी लाकपा पैसाना लोन सिंग अदु सिंगदौरिबनो हाइबसि मिकुप अमता खंथबा ngamdre लमदम असिगी लैंगांगना लाइरिक लाइसु हैदबा मिपुम खुदिंगमक थबक पीबा हाइबसि ओइथोकते लाइरिक लाइसु हैदबा नहा कया अमना ऑन्टरप्रीनर ओइदुना फैक्टरी इंडस्ट्री मचा कया तौदुना मसाना मसाबु थबक पिजबदा नतना मियोय कया अमबु थबक पीदुना लाक्लिबने मखोइदगी लाकपा टैक्स इनकम सिंगना लैंगाक असिसु अचौबा इनकम ओइरिबने मसि पुमनमकसिंग असि तंबा ngamdraba लाल अमदि नेचुरल कैलामिटी कयाना कांखोंग साहेलखे असिगुम्बा ओइरिबा फिबम कया असि खंगना खंगना लोनी सिंगदगी नंफुदा लोन लौगनी हाइबगी अकनबा फिरेप कया लौरकले लोन रिकवरी एजेंट अमदि बैंक की मैनेजर कयाना लोनी सिंगबो कोइतान तानरे अकन अकनबा वहाई ngang युमदा फाउबा नोटिस कया थाजिलंबा याउरे लैंगा की फिबम नमदि बैंक की मैनेजर सिंगना नुंगाइबना अवाबा खंगदे हाइबगी मतागुम नखोइगी लालदि चिंखोंग सिंगयादा तौबा नत्रा लालगा बैंक की लोन सिंबगा करी मरी लेनबगे हाइना हेंजिनबा वहाई ngang कयासु याउरी हाइरे चेरोल असिना अरोइबदा हाइरिबदि हौजिक मणिपुर की ओइरिबा सेनमिलोन की फिबम असे साथीना फिबम सोकले चाकथोंग ग्यास फंगदबा ब्लैक तगी लैरगा लुपा लिसिंग अहुम चेंग सुपर फाइन केजी अमदा लुपा यांखै तरुक अलू केजी दा लुपा मरफू यौरबा मतम असिदा कदाइदगी पैसाना लोन सिंगनी हाइबा से खंथवियो हौजिक थांगाल अमदी पौना कैथेलदा हाना फमलंबा दुकान चामगा यांखैगी मथक्ता थोंग लोनख्रे इमा कैथेलगी फी योनफम पोटफम सिंग खुलांखा कौदबा नुमित मसिंग यामलबने असिगुम्बा फिबम असिदा लैंगांगना लोन खोंगवटपगी महुत्ता अनौबा इकोनॉमी पैकेज अमा पीवीदुना लमदम असिगी मियाम हिंगनबा थबक पाइखटपियो मसिगी ओना तैनबदा नमफुदा लोन खोंगवटपगी मतांगदा पामदबा थौदो कया थोरकपा याय हाइना MMTU ना सेक्शन वारोल सिंग थमलकले लाना उहननबा होनरगलिबा से नुमित हुमनेगी मनुंगदा सेंगदोकदबने ख्वाइरंबल इमा सिंग पावसी पांदम पाउसेदगी लौखटसबने अथौबा मंगांगना एवीदा ख्वाइरंबल कैथेलगी इमा सिंगबु लाना उहननबा होनरगलिबा से नुमित हुमनेगी मनुंगदा मियाम खंगना सेंगदोरकदबने इमा सिंगना सेल लवी हाइबगी खुदम चांगदम पुथोकपा ngamdrabadi अफबा ओइरोय हाइना ख्वाइरंबल इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस KIK JCC की माइकैदगी खंगलकले मणिपुर प्रेस क्लब तंगारंग पाउमी सिंगा उनबा मदा कमिटी असगी कन्वेनर लाइश्रम मेमन फोंदोखिबदा कुकी सिंगना मणिपुर थुगाइना बहोनरगलिबा सिगी मायोक्ता ख्वाइरंबल कैथेलगी इमा सिंगना चपचाबा थौदांग लौदुना लाक्ले ngasi फाउबदा मणिपुरगी याइफनबा चंगसिलकबा इहौ खुदिंगमक्ता इमा सिंगना सरुक यादुना लाक्ले महिरोई सिंगना CM दा पावर सिनौ हाइदुना चंगसिलखिबा खोंजंग अदुबु मरम चाइ खंदुना इमा सिंग असिनसु सौगतखिबने इसा इसु सिंग असोकपन याउदना बहोनबा हाइबसे ममा सिंगी थौदांगनी हाइखे महांगना मखा तारदुना खोंजंग अदु सौगलुबगे FV दा अथौबा मंगांग हाइबा मना कांग्रेसना सेल पीदुना नेकपनी हाइना इमा सिंगबु लाना उहनना बहोनरकपा लाइवक थीबने सेल पी हाइबगी चपचाबा खुदम चांगदम पुथोकपा ngamdraba अफबा ओइरोय
Chin nama pali haiduna mioi kharagi thawinsilda pangangda nganglawadi Manipurda leiba yarakloi haibasi khangjinba fai imasing asina ngasi fawba political party amataga samnaduna sel lawduna khongjang changsinkhiba leite haike loinana nongmagi chara tanduna imung puriba khwairambal kaithelgi imasingna ngasi fawba Manipur miyamgi yaifanaba thabak thauramsingda saruk yaduna lakbane masida mingchat thina bohonarakpa masimak laibak thibane numit humnigi manungda thauba mangang hairiba sina miyam khangna sengdorakadabane cyber crime dasu wakat pa laikhre lolabasu kanaroi hainasu el memana phongdorokle KP KV gi khuthang da miyam da hongba mamalda potsai phangalaga nei pawasi pandam pawse dagi lokhatsawa nei Kendriya Police Kalyan Vandar KP KV gi khuthang da miyam da nongmagi tangai fadaba polam sing ahongba mamalda phanganana thaurang lokhatle haina Union Home Minister Amit Shah na X gi khuthang da phongdorokle Manipur da tongan ba mafum kun mathoi da hangba KP KV da ngarang September 18 tagi micham miyam da ahongba mamal da tangai fadaba polam sing phanghanba hore athuba matamda tampaki tongan ba mafam nipan aduga chingi mafam nipan da KP KV hanglagani hainasu Union Home Minister Amit Shah na mahaki X da phongdorokle panbayai Kendriya Police Kalyan Vandar KP KV asi Ministry of Home Affairs ki makhada kumjali singani tarukta hogdokhiba yaifa thaurang amane Maruoina thabaktagi potharaba police personnel amadi imung manungi khudong chahananaba hangdokhibane amaromda Ministry of Home Affairs MHA na paikhalakpa khongthangi matungin na Bir Tikendrajit International Airport ta ngarang CICF Unit SSG Imphal na Kendriya Police Kalyan Vandar Mini Vandar Kentin nama hangdokhre Kentin hangdokpagi thauram aduga mari leinana CICF ki DIG Dr. Hari Om Gandhi na phongdokhibada Nauna hangdokliba kentin nasina lamdam sigi miyamda numit khudingi changdaba yadraba polamsing phanganbada hena khudong chahalaga nei masida natana ahongba mamalda miyamda polamsing phanganba ngamlaga nei khongthang asi paikhalangna bahonavada MHA na support tawrakpa si magthagat ningai nei hanadi kentin gi khudong chaba si security force khakta da pirambani adubu haujikti general public na su khudong chaba si loba yaragani hai kheng